Umurok Tharo bane umurok Tharo maroi sigi maroi napak tu se main le ram se tur aba nonga tab se da duna Paknam macha je na Laphu Tharo ma lai ure ai soi bisi na ngon dai khara hera mani na ai mai da soi ko soi je nga boss senga nga ma ngai da ina mateng khara pang bi bani morok sai morok te ko soi bi do kati chapam do जो खराब चला दो बसे की मरोई नपाक कुछ खराब आप चल उमरा आप चला दी कोई चाय नम दे ना उमरा की मनम दो हां ना चाक थोंग की लॉन्ग कॉक्शन में ना हान दे ए यूरोप का चन दे ना हां मई कप खलक चन मयाम ngasi di ko je umurok Tharo bane umurok Tharo maroi sigi maroi napak tu se main le ram se tur aba nonga tab se da duna Paknam macha je na Laphu Tharo ma lai ure Laphu Tharo jo na Paknam taw ne ma jen saukri ga thong na boy na tu da ge se ge Mayangton meitei Mayangton se khara yu phanam ho bun Paknam hektor se ju bora kha taw ra ga cha ra ba na ni sigi yang ang la Paknam da taw na ba sina na ba simana taw ra ga masigi mathel ama sem je na taw ba masigi Laphu Tharo je di soja lage do Laphu Tharo je maton kha law ra ga taw ra ge maning je na kuire he Laphu Tharo ga je ta mai ka ya la di am chaw dre na Cumain tahu laga, terus jeloi soja laga. kamain choi tu nasi bo ra ke ko Paknam gi ne khoi na taw te se so ya ka koi kisi again ngonga chu ba sida Paknam ga Mayangton Bori ya kai ba Mayangton Bora ga Chauri thong ba gan si de hao na san sa se ai na taw mit ti na ram ga ni ko tu su morok se ki jai ba adu gi thang ju yam ki jai ba di thang yam sokal le Itunya semuanya tahu aja apa. Ai soi bisi na ngon dai khara hera mani na ai mai da soi ko soi je nga boss senga nga ma ngai da ina mateng khara pang bi bani nati nang ai gi mateng pang bi bani nasa mai mo hap sila papa kare umuro kai ai sha nati nanji sido melo sido to je kai no ngari ga mo kana me khai ra da si ke no je so lo si maru yam yaw bane ba aduga kan to to thum kyam hapa ge kono nang no nam na ba hapo bere tu ya ngari yo ko lâu dre ngasi ka ma le ram kut tu chere ngo pose thot poni ne am te haine te noi te ko di khut ki mi ni ko ya ke shukai no sa lo hina di to misal ai yu ni na pakhat pi ma ma chu thara aga ngari ge se hapsal le Tiga segi
ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯉꯁꯥꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯣꯏꯈꯤꯕꯗꯣ ꯀꯥꯇꯤ ꯆꯞꯄꯝꯕꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯈꯔ ꯍꯥꯞꯆꯜꯂꯦ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤꯒꯤ ꯊꯝꯃꯒꯦ ꯃꯦꯠꯈꯥꯏꯗꯨꯗꯤ ꯇꯟꯕꯨ ꯇꯜꯂꯤ ꯈꯨꯠ ꯈꯔ ꯌꯨꯗꯅ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯟꯅ ꯑꯗꯨ ꯅꯪ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥꯗ ꯍꯥꯞꯆꯜꯂꯣ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯆꯜꯂꯣ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯒꯦꯀꯣ ꯍꯥꯞꯆꯜꯂꯣ ꯖꯤꯔꯥ ꯄꯥꯎꯗꯔꯗꯣ ꯈꯔ ꯍꯥꯞꯆꯜꯂꯣ ꯌꯥꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯍꯥꯞꯆꯜꯂꯣ ꯀꯣꯔꯤꯌꯦꯟꯗꯔ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯒꯦ ꯌꯥꯔꯦ ꯑꯗꯨ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯍꯥꯞꯆꯜꯂꯣ ꯌꯥꯔꯦ ꯁꯤ ꯐꯖꯅ ꯇꯣꯠꯈꯥꯏꯔꯒꯦ ꯑꯗꯨꯒ ꯌꯥꯏꯉꯪꯂꯥꯗ ꯇꯧꯗꯒꯦ ꯈꯨꯠꯆꯥꯎꯁꯤꯅ ꯃꯦꯠꯈꯥꯏꯕꯗꯀꯣ ꯌꯥꯕ ꯌꯥꯔꯦ ꯎ ꯃꯣꯔꯣꯛ ꯍꯥꯞꯆꯜꯂꯗꯤ ꯑꯩꯈꯣꯏ ꯆꯥ ꯉꯝꯗꯗꯅ ꯎ ꯃꯣꯔꯣꯛꯀꯤ ꯃꯅꯝꯗꯣ ꯍꯥꯎꯗꯧ ꯃꯥꯟꯗꯦ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯟꯗꯅ ꯃꯃꯥꯡꯗ ꯑꯣꯟꯕꯩ ꯇꯥꯏꯞꯇ ꯑꯩꯅ ꯃꯃꯥꯡꯗ ꯏꯅꯤꯡꯉꯤꯅꯤ ꯊꯥꯏꯅꯒꯦ ꯇꯧꯋꯦ ꯉꯥꯏꯍꯥꯛꯇꯪ ꯀꯧꯅꯗꯕꯗ ꯈꯪꯍꯧꯗꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯍꯧꯗꯕꯗ ꯉꯥꯏꯈꯣ ꯈꯨꯠꯇ ꯁꯤꯗꯔꯛꯑꯀꯥꯟꯁꯤꯗ ꯃꯦꯠꯄꯕꯨ ꯍꯧꯗ꯭ꯔꯤ ꯁꯤ ꯂꯣꯏꯔꯒ ꯕꯣꯔꯥꯗꯨꯗꯤ ꯅꯪꯅ ꯇꯧ ꯌꯥꯔꯅꯤꯅꯦ ꯐꯖꯅ ꯅꯪ ꯌꯥꯝ ꯍꯩꯗꯥꯏꯅ ꯕꯣꯔꯥ ꯃꯌꯥꯡ ꯑꯩꯅ ꯃꯇꯣꯟ ꯕꯣꯔꯥꯗꯣ ꯇꯧꯔꯒ ꯕꯣꯔꯥ ꯃꯅꯝ ꯅꯝꯗꯦꯅ ꯍꯥꯏꯔꯛꯇꯣꯏꯕ ꯕꯣꯔꯥ ꯊꯣꯛꯎꯗ ꯕꯣꯔꯥ ꯃꯅꯝ ꯅꯝꯃꯛꯇ꯭ꯔꯕꯅꯤ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯕ ꯀꯔꯤ ꯍꯥꯏꯅꯣꯕꯗꯣ ꯃꯤ ꯕꯣꯔꯥꯁꯤ ꯕꯣꯔꯥꯒꯤ ꯃꯅꯝ ꯑꯃ ꯂꯩꯖꯩ ꯑꯗꯨꯁꯨ ꯊꯣꯛꯇꯦ ꯃꯁꯥꯅꯁꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯌꯣꯝꯃꯁꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯁꯦ ꯑꯅꯩꯕꯅꯦ ꯅꯍꯥꯟ ꯂꯩꯔꯛꯄꯅꯦ ꯂꯨꯄꯥ ꯃꯉꯥ ꯄꯤꯕꯅꯦ ꯂꯥꯝꯗ ꯂꯨꯄꯥ 10ꯔꯣ ꯍꯧ ꯀꯔꯤ ꯃꯈꯨꯝ ꯀꯔꯤ ꯌꯥꯏꯉꯪꯂꯥ ꯍꯥꯞꯄꯒꯤ ꯊꯝꯃꯣ ꯃꯍꯥꯎꯁꯤꯗꯤ ꯁꯤ ꯐꯖꯅ ꯇꯣꯠꯈ꯭ꯔꯦꯅ ꯁꯤꯗ ꯌꯣꯝꯁꯤꯜꯂꯅꯤ ꯆꯜꯂꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯐꯣꯏꯜ ꯀꯣꯏꯜ ꯀꯥꯏ ꯂꯩꯈ꯭ꯔꯥ ꯇꯧꯔꯅꯤ ꯑꯦꯂꯨꯃꯤꯅꯤꯌꯝꯗ ꯌꯣꯝꯃꯅꯤ ꯑꯃꯨꯛ ꯑꯗꯨꯗ ꯉꯥꯏꯔꯕ ꯂꯩꯔꯝꯗ꯭ꯔꯕ ꯍꯣꯔꯦꯟ ꯂꯩꯔꯛꯑꯅꯤ ꯃꯥꯏ ꯗꯣꯁꯥꯒꯤ ꯀꯩꯅꯣ ꯂꯩ ꯆꯠꯄꯗꯣ ꯁꯦꯝꯕ ꯌꯥꯔꯕꯅꯤ ꯌꯥꯔꯦ ꯁꯦꯝꯕ ꯌꯥꯔꯗꯤ ꯌꯥꯔꯦ ꯐꯨꯠꯄ ꯌꯥꯔꯗꯤ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯂꯥ ꯂꯩꯇꯕꯗ ꯑꯩꯈꯣꯏ ꯁꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯤꯅ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯁꯦ ꯊꯥꯡꯒꯠꯂꯣ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯥꯗ꯭ꯔꯥ ꯌꯥꯔꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯄꯁꯦ ꯑꯩꯈꯣꯏ ꯀꯨꯀꯔ ꯐꯖꯕꯁꯤꯗ ꯇꯧꯁꯜꯂꯅꯤ ꯀꯨꯀꯔꯁꯦ ꯄꯣꯁ ꯇꯥꯕꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯀꯨꯀꯔꯁꯦ ꯆꯍꯤ 35ꯃꯨꯛꯇꯤ ꯁꯨꯔꯝꯃꯗ꯭ꯔꯥ ꯁꯤꯖꯤꯟꯅꯗꯕꯅ ꯐꯔꯅꯤ ꯁꯤ ꯀꯥꯝꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯕꯣꯔꯥ ꯇꯧꯔꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯣꯔꯣꯛꯁꯦ ꯁꯥꯗꯕ ꯃꯣꯔꯣꯛꯇꯨꯅꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯪꯉꯥꯏ ꯈꯥꯏꯊꯣꯛꯑꯦ ꯃꯌꯥꯏꯗ ꯐꯨꯜꯂꯤ ꯅꯠꯇꯕꯤꯗ ꯁꯤꯒꯤ ꯃꯌꯥꯝ ꯃꯇꯣꯟꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯕꯣꯔꯥ ꯍꯧꯅꯕꯅ ꯊꯥꯎꯁꯨ ꯍꯥꯞꯄ ꯍꯧꯈ꯭ꯔꯦ ꯁꯤ ꯃꯆꯜ ꯕꯦꯁꯣꯟ ꯀꯩꯀꯥ ꯑꯗꯨꯝ ꯇꯣꯠꯊꯔꯒꯦ ꯁꯤꯁꯦ ꯕꯦꯁꯣꯟ ꯍꯥꯞꯆꯜꯂꯒꯦ ꯕꯦꯁꯣꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯈꯔ ꯑꯗꯨꯝ ꯌꯥꯝ ꯇꯧꯁꯜꯂ ꯂꯣꯏꯔꯦ ꯁꯣꯗꯥ ꯕꯥꯏꯒꯞꯀ ꯍꯥꯞꯄꯒ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯕꯀꯣ ꯈꯔ ꯍꯥꯞꯆꯜꯂꯦ ꯃꯔꯨ ꯃꯔꯥꯡ ꯀꯔꯤ ꯀꯔꯥ
maru marang kari kara kara hape adagi akhoi jeera powder adagi chili powder losilakpada soda kara soda yam hapadi thau loi loi tare ꯁꯤ ꯌꯥꯝ ꯇꯣꯠꯁꯟꯅꯕ ꯇꯧꯔꯒꯦ ꯊꯥꯎꯗꯤ ꯃꯩ ꯍꯧ ꯁꯥꯔꯦ ꯕꯣꯔꯥꯁꯦ ꯃꯆꯨꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯃ ꯇꯧꯔꯒ ꯁꯤꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯇꯣꯟꯁꯦ ꯆꯨꯞ 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 ꯂꯨꯞꯄꯒ ꯊꯥꯗꯕ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯁꯤ ꯂꯣꯏ ꯁꯥꯖꯟꯅꯕ ꯇꯧ ꯌꯥꯔꯦ ꯕꯦꯡꯒ꯭ꯂꯣꯔꯁꯦ ꯅꯣꯡ ꯇꯥꯕꯗ ꯂꯣꯏꯔꯦꯅꯦ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯍꯩꯊꯔꯤ ꯑꯃꯨꯛ ꯇꯥꯔꯤ ꯑꯃꯨꯛ ꯆꯨꯅꯤ ꯑꯃꯨꯛ ꯇꯥꯔꯤ ꯆꯨꯅꯤ ꯂꯣꯏꯔꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯌꯨꯝꯗ ꯇꯨꯝ ꯂꯩꯕꯩꯗꯤ ꯅꯨꯡꯉꯥꯏꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯩꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯀꯅꯥꯅꯣꯝꯃꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃ ꯌꯧꯔꯛꯈ꯭ꯔꯦꯅꯦ ꯔꯦꯛꯁ ꯌꯧꯔꯛꯈ꯭ꯔꯦ ꯑꯉꯥꯡꯅ ꯆꯥꯛ ꯊꯣꯡꯁꯤ ꯂꯥꯎ ꯀꯧꯁꯟꯕꯅ ꯍꯥꯟꯈ꯭ꯔꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯆꯥꯒꯗꯕꯅꯤ ꯁꯤꯗꯤ ꯆꯥꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯨꯂꯞ ꯃꯩ ꯊꯥꯎꯁꯨ ꯂꯧꯔ ꯂꯥꯛꯑꯣ ꯄꯨꯂꯞ ꯆꯥꯎ ꯂꯥꯛꯑꯣ ꯁꯤ ꯕꯣꯔꯥ ꯍꯣꯡꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯏꯁꯜꯂꯒꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯄꯥꯛꯅꯝꯁꯤꯁꯨ ꯌꯥꯏꯁꯜꯂꯒꯦ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝꯁꯤꯁꯨ ꯊꯥꯡꯗꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯊꯛꯇ ꯅꯟꯖꯜꯂ ꯌꯥꯔꯅꯤ ꯅꯟꯖꯜꯂꯒ ꯇꯣꯛꯁꯨ ꯁꯨꯝꯕꯟ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏꯅ ꯕꯣꯔꯥꯁꯦ ꯑꯃꯨꯛꯀ ꯑꯩ ꯀꯥꯗ ꯇꯧꯔꯝꯃꯦ ꯂꯦꯜꯂꯤꯉꯩꯗ ꯑꯃꯨꯛ ꯃꯣꯔꯣꯛ ꯕꯣꯔꯥ ꯕꯣꯔꯥꯁꯦ ꯌꯥꯝꯃꯟꯈꯤꯗꯅ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯔꯣꯏꯁꯦ ꯌꯨꯁꯨ ꯌꯥꯗ꯭ꯔꯦ ꯄꯩꯗꯅ ꯃꯄꯥꯟ ꯂꯣꯏ ꯍꯦꯛꯇꯣꯛ ꯊꯣꯛꯂꯛꯑꯦ ꯑꯃ ꯄꯥꯝꯕꯤ ꯍꯧꯅꯕ ꯑꯃꯨꯛ ꯂꯩꯔꯝꯃꯔꯣꯏꯕ ꯐꯖꯗ꯭ꯔꯣ ꯁꯤꯗꯤ ꯅꯣꯡꯁꯦ ꯐꯖꯅ ꯍꯩꯊꯔꯦ ꯌꯥꯗ꯭ꯔꯦꯅ ꯇꯧꯔꯦ ꯁꯤꯒꯤ ꯉꯥꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯅꯕ ꯇꯨꯡꯍꯟꯕꯤ ꯑꯃꯗ ꯇꯨꯡꯍꯟꯕꯤ ꯑꯃꯅꯤ ꯇꯨꯡꯍꯟꯕꯤ ꯑꯅꯤꯁꯤꯗ ꯀꯦꯖꯤ ꯑꯃꯒ ꯒ꯭ꯔꯥꯝ 100-150 ꯇꯥꯕꯅꯤ ꯁꯤꯁꯤꯃꯒ ꯐꯖꯅ ꯇꯥꯎꯊꯣꯛꯑꯒ ꯐꯖꯅ ꯄꯤꯖꯔꯕ ꯑꯅꯤꯃꯛꯀ ꯆꯥꯊꯣꯛꯄꯅꯤ ꯆꯥꯔꯤ ꯕꯦꯔꯥꯅꯤ ꯆꯟꯗꯗꯅ ꯍꯥꯟꯅ ꯃꯩ ꯀꯥꯞꯈꯠꯂꯛꯇꯅ ꯉꯥꯁꯤꯁꯨ ꯆꯟꯗ꯭ꯔꯦ ꯆꯥꯎꯃꯟꯗꯅ ꯉꯥꯁꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯂꯣꯏꯁꯤꯟꯕꯁꯦ ꯀꯥꯏꯊꯣꯛꯑꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯤꯖꯥꯁꯦ ꯃꯅꯤꯄꯨꯔ ꯄꯤꯖꯥꯁꯦ ꯀꯥꯏꯔꯒꯦꯀꯣ ꯃꯌꯥꯝ ꯄꯤꯖꯥ ꯀꯥꯏꯊꯣꯛꯑ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯦꯡꯁꯤ Hi baby. ꯁꯥꯔꯝꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯇꯤꯟ ꯍꯦꯛꯇ ꯌꯣꯠꯂꯦ ꯃꯅꯝꯁꯦ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ
Kamain. Thôi. Lok thô ba. Thôi cutting được không? Cutting se ahum thô age ko. Sina. Pergi Manipuri Paknam Paknam. pizza. Pizza ki wathi ni koi ko doi pizza ko doi thon doi no. Paknam. Nasi Mathel cek Paknam ama lay ra. Bora maga Mayangton Bora ga. Jangan ngap pasaba ending ga tau sel ga. Kai no. Ei ugi. Oh. Mấy tài bọc ha. Thang chơi là cái mẹ mới thang chơi là cái. Rồi cái gì đây này bảo. Jadi ngà. Ngà. Có thể mà đi ngà như vậy. Ông sao bên này xí gì đâu? Anh đi một lùi cái chơi này. Maduga, cái bora cingdum mama ka. So bora cingdum mama đấy. Bora jadi, cha bên ngoài nó có bị nung cái cả. Tốt lên. Nhưng mà lấy, tôi nói gì cái bora đó xí lấy đấy, nó sai, nó tàu nhiều đó. Xin nó. Laphu Tharo Paknam. Mình nạp bạc đi Tăng dầu này. Người ta xin tung hành biến à. Xin nó bora cái sai. Cái họ này, yam chứ. Ông sao cái đấy? Giờ cái gì mà theo giờ tôi chỉ nói cái tôi sẽ lấy này. Họ cái họ này họ từ bên gần rồi, họ cái họ này được. Mà thân gật cái mình kêu là họ ông pura kì. Jadi mayam test stok pura kì. Mayam mang cái test stok đi cái tôi cái may cái số này nè con. Sao cái thôi đây rồi sao con. Đây tôi xoay đây tôi sẽ lấy cái.